Terroristna kautukta drone bombing tawduna surbala halaga machanupi soonkiba case ki charge sheet NIA thagalaklei. May 3, 2023 dagi haurakhiba langi akanba matam oikiba mamangi kumja 2024 gi September amada Kuki terroristna Imphal West ki kautuk amasung kadangban gi area singna drone bombing chatharaktuna akanba attack tawrakpada fayeng dagi ngangom surbala kuntraga mathoi kaubi mauna ama laikhidaba amasung mahakna makut samlaga lakminna khibi piklibi machanupi Rosia gina yet ki khudang da nongmai maruna panduna soki ba thaudo ki matang da NIA na lokhatpa case ki charge sheet ngasi special court NIA Manipur gi court ta investigation agency asina file tawrakre thaudo du gi matang da ahan bada lamsang police na case ama register tawduna lokhat khibani adubu Ministry of Home Affairs na pirakpa direction gi matungina case adu National Investigation Agency NIA na pai ki bagal loinana thaudo du gi matang da investigation chatharakhibani aduga agency sigi maikai degi case asigi Investigation chathaba loiraduna ngasi Uripok Chairaf Court Complex ta laiba agency asigi special court ta case asigi charge sheet file tawrakhibani panba yabadi NIA na case asigi investigation chatharakpada Churachandpur dagi Howland Mang Samti amasung Kangpokpi dagi Samuel Wi-Fi Elias Python kauba Kuki terrorist ani thaudo asiga mari leinana faraga wahang paun chathakibani Drone bombing aduda surbala laikhidaba amasung machanupi na nongmai maruna panduna sokpada natana atopa mioi kharasu aso apan nangkibani Delhi Blast accused Dr. Umar gi karama Faridabad tagi fangle bom adu Dr. Umar masa sijaraga pokai hanba oigani Congress Home Minister Misa resign tawgadabani haduna demand tawkre Narendra Modi na soktuna laikanariba singi fibam yengsinkre Haukibaning thawkaba numit ki numidang pung 3 tarakpada laibak asigi capital city Delhi gi mi khwaidagi kungba mafam ama oiriba Red Fort Metro Station gi gate number 1 manakta Hyundai I-20 car amada fit tawba mapangal kalaba bom ama pokai handuna mioi taraga humdoi sekiba amasung mioi kunga manga hena sokiba thawdo adu Dr. Umar Navi masamang na car adu thawduna laklaga mafam adu yausilakpada masa sijaduna pokai halaga chathakiba attack oigani haina thawdo adugi matangda investigation chatharagliba tongan ba agency singi maikai dagi fongdoknaragle thawdo asi masa Sijaduna chathakibani haina thajanari Dr. Umar maki car bom adu pokai handringai gi mamang numit adugi numiyung matungda Numit adugi numiyungba matungda Delhi gi Ramlila Maidan ga iraflamna da nalaiba Savali Road ki mox amada laktuna pung ahumlo mafam aduda leiram ki haiba sukhang bangamle aduga chali bachahi asigi January gi ahan bachayol Dr. Umar na mahakanaknaba mioi ama oiriba Muza Mamilga loina Red Fort manakta kaya hanalaki makoina Red Fort amasung masigi akoibada security na Akanba Checksin Thourang sikupna yengsin ki haiba sisu makoina sizinnakiba mobile phone singi tower location ga changdam narubada susinari haidi Thaudo si thokraba matungda ngarang ayuk Home Minister Amisa na chair lauduna pangthokiba awangba thaki security meeting gi matungina thaudo sigi case adu ahanbada Delhi police na lokhatuna pairam labasu ngarang dagi National Investigation Agency NIA na khusinakre Agency sina case asi paibaga panthadana chatharakiba investigation na bomb pokaibagi thaudo asi masa sijaduna chathakibani thajanari Dr. Umar ga naknana loinaba Muza Malimil na sizinabani haiba angangba machugi car DL10 CK 458 su ngasi Harinagi Faridabad ki Khandawali kholda leiba yum amagi manakta gi recover tawba ngamle car si Dr. Umar gi mingda registration tawbani hairi thawdok thokfam degi tongan ba sample nifu khonggatuna investigation chathabada forensic expert singna thawdo asida ammonium nitrate sizinai haibasu khangba ngamle thawdo thokriba numit asigi mamangda police na explosive kilogram 2900 hena fagalakkiba thawdo adugi matungdagi mi paiba poklaba accusing asina tangai fadana Pokai halakpo oigani thajanari aduga yamlaba bomgi machaksing fagatkiba imung asigi yumbu Maulubi Istiakna Leramba Faridabad ki Al-Fala University Complex ki asan baka dagi mahak masamaksu Jammu amasung Kashmir Police na fagatkrabani Amaram na bomb pokai bagi thawdo ase dai Hyundai car I-20 ama Dr. Umar na thawkibaga loina na mahaki mingda registration tawba topa car ama ngasi recover tawkibaga mari lainana Faridabad ki sector 37 ta office hangduna gari yonthok yonsen gi thabak tawrakpa Royal Car Plaza gi mapo Amit kauba mioi amasu thawdo asiga mari lainana police na faraga makhoi gi custody da thamduna wahang paun cha thaba hokre Dr. Umar ga nakna loina kiba Muzamamil asigi mapung phaba mamingda Dr. Muzamamil ganai kawi marks leiba asigi capital city da attack chathaduna michamiam asi anananghanaba hotnabada maru oina Chennababa mioi ni haidi thawdo asi security gi maikai da yamna chawa ahobani haina Congress ki General Secretary K C Benugopal na fongdokladuna karigumba Home Minister Amit Sana ma ki mathau masak khangba oirabadi mahakpu pharmacy-dagi lauthokadabani natragana mahak masana security gi moral responsibility laudun resign tawgadabani haina fongdokre KC Benugopal na makha thana fongdokhibada adungai
Congress na luchingba United People's Alliance UPA na lengak pairingeda Mumbai da bom pokhaibagi thodok thokki adubu thodo adugi moral responsibility lawradna matam adugi Home Minister resign tawki haiba wafam su phongdokki. Home Minister Amit Shah na matam pumnamakta laibak asida mahaki makhada riot natraga bom pokhaibagi thodok-sing amata thoktre haiduna aranba wafamsing yamna toina phongdoktuna laklibani haina sumaral seiki. Amaramda Congress President Malik Arjun Kharge na su terrorist ki thawong asida chenaba pumnamak maralgi matik chaba chairak pigadabani haina su demand tawkre. Loina na mathang thagi amadagi parliament ki mifam su hawragadabani na makhata na kari tawrakadagi haibadu yengkiba tari hairi. Matang sida panba yabadi ningthokaba numiki thodok asi Kashmir, Haryana amasung Uttar Pradesh ta operate tawba Jaisi Mohammed amasung Anchar Yas Gaswad ul Hilgi thawong oigani haiba wafam lairibani. Chairak sida ngarang Bhutan da chathakiba Prime Minister Narendra Modi ngasi laiba asida halakhibaga loina na thodok asida sokpadagi Loknayak Joy Prakash Hospital lai kanari ba sokpasingi manakta chatuna hakthena unakre makoi hakchang sing fibam athuba matamda fagalakba oirasanu haina phongdokre. Loina na bom pokhai kriba mafam adugi yauna akoibada laiba CCTV footage clip lising ama hena NIA na khomgatuna akanba investigation chathari. Pambi sing paktak na tharamle police control room gi cherol amana haibada ngasi security force na Kangpopi district ki Thonglang akutpa amasung Songjang Hill Range ki tainaba mafam yauna district asigi manung chana Kangchu PS ki makhada laiba awe molkhulda acre 56 rom da paktak na tharamba popi pambi sing yan thatuna mangan krihairi. Popi pambi sing asi thabada season naramba lausang taraga mapan fertilizer bag tara thum bora mapan su mangan krihairi. Ta Kangjaibungi man benu da security ka Akanba Checksin Thourang lokhale Sangai Festival 2025 sangbat sagatpa yengba changba fawba security na Aadhaar card ki number laure. Manipur gi lenga ki Tongan baloisang kharaga khusam naduna kumza 2022 fawbada Manipur Sangai Festival taraga mathoirak pangthokibada security force ki maikai dagi amukta chathaki driba thawongda thasigi kunga mathoi dagi kunthra fawba numit tarani chupna lenga na sinduna hapta Kangjaibungda men benu oiduna pangthokani hariba festival asigi taragani thoi suba edition gidi venue asida sengba sagaliba sing yengba changba fawbada security personal singi maikai digi maming matha leifam amasung masagi khuek lawba khaktana thana Aadhaar card ki number fawba lawduna record tawsile. Pau chesina men benu asida festival asi pangthoknabagi damak lenga ki mari leina baloisang kharana hapta Kangjaibungi napi sing sengdokpaga loina na akut atong sing mentionba amasung festival asida saruk yagadaba food stall yauna makhalani gi stall sing sagatpa hurakle haibadagi thasigi mapanda hakthengna na chatuna yengsin kiba matamdadi ngasi lokhallak limiba security ki khwaidi Akanba Checksin Thourang sing lokhalam khide adubu ngasi nungthil pung ahom lom tarakpada pause sina festival asigi damak sengba sagaliba sing kada yorabagi haiba khangdoknabagi damak chaluba matamdadi benu asigi man geta deploy toramba state force ki personal singna hui fawba sijinaduna Checksin Thourang lokhalamba thengnaraki numit Kharanigi mamangdagi makhal kaya gi stall sing hangnabagi damak sengbo sagalakpagi ayama thabak sing tangkhai yona loisilamle adubu makhalani gi stall sing asigi apunba masing kaya oigadagi haibadudi ngasi nungthil fawbada lehoriba phibam aduna lepthokpada khudong chakhide. Amaramda handaki festival asigi atopa venue ama oigadoriba hapta Kangjaibungi hek maning thangbada laiba Baiga Chandra open air theater gisu mafam asi tana lakadaba lambi singda koilas thabagi thabak chatharamki aduga theater asigi ayama sarukta anoba machu momentation sangjilama thengnaraki panba yabadi May 3 2023 dagi thore ki balana asigi damak ngak senbagi thabakta sijinaragliba BSF ki personal sing Bota kem saduna Manipur lengang na lehelakibani adubu force asigi personal sing adu numit kharanigi mamangdagi mafam adu thadoktuna chatkre hari ngasi nungthil fawbada festival asigi damak thodang lawriba loisang singna magi pangthokpam thokpa thabak sing leptana pangthok raklagadi mausa pangthokhibagum tha asigi kunga mathoidagi festival asi mapung phana hawba yaragani haibigi thajaba lairi. Adumoinama kokomi yauna miyangi lupsingna festival asi pangthokpa yaroi amasung pangthokpiganu haiduna boycott tawbagi wafam phongdokpa laikhrabani. Relief camp singna changjafam lawrakliba IDP singi maikaidagi su makhoibu mayumda hanjilhalba matungda festival asi pangthokpiyu makhoidana nongmagi hingnanaba mikokta lupa Marifuga mari piraga festival asida sen yam thadaduna pangthokpa maram chade haibagi wafam phongdokrakpa laikhrabani. Aduga hauzik fawbagi ikon konba oina mamang chahi 2022 da pangthokiba taraga mathoi suba Manipur Sangai Festival di Moirang Khunau da semgalakiba ethnic park yauna tongan ba mafam taraga mari da festival adugi venue oikibani. Mizoram da ising dagi pokpa laina sandorokpadagi mioi manga Sikhre Myanmar dagi sandorokpa oiramba yai thajanari. Mizoram gi Longchalai district ta iseng dagi pokpa oigini thajaba laina ama sandoraktuna hauzik fawbada laina asina mioi manga Sikhre haina agency gi pawna phongdorakli. District asigi authority singna laichid asigi matangda thihumbagi thabak paikhatpa haukibaga loinana laina asi Myanmar gi khungang amadagi sandorakhiba oiramba yabagi thajaba lai hairi. Masigi matangda Longchalai gi deputy commissioner Danny
lalru art sangana senior chief medical officer lalmua noma dongte ga loinana emergency mi fam duna laichut asi laksil hauna ba thabak thoram sing paikhana ba khana naina khre hari chief medical officer jangtena phongdokibada isingdagi sandokpani thajaba laichut asigi case thasgi maridagi hauna report tawrakibani masiga mari lainana longtalagi mafam kayadagi isingi sample khongatuna Joram Medical College and Hospital da test tawnaba thakre preliminary evidence ki matung ina laichut ase Myanmar gi Chalachua khungangdagi sandorokpo oiramba yai thazari hari laichut asida sikraba mioi manga adu mari amana Mizoram ga taina leiba Chalachua khungangdagi ni aduga amana Mizoram gi Kakichua khungang ni hari hojik fawada laina si nari khanglaba mioi kunga tare sukre Mizoram gi authority nasu rapid response team RRT deploy tawduna amadi local health workers sing da surveillance ki thabak thoram sing paikadhanduna Checksin Thourang lokhatkre hari authorities singna long talagi Kakichua khungang asi chayol amagi oina containment zone ni haina law thokre khungang asi da medical amadi emergency service na tana chathok chasin tawba pumthing thingre hari Delhi blast jingnaba Dr. Ahum police na wahang pahang chathari Delhi gi Red Fort manakta thokiba bomb pokhaibagi thawdu aduga mari lainana authorities singna Faridabad chalaiba Al Falah University gi Dr. Ahum wahang pahang chathakre Delhi police ki crime branch na university adugi CCTV gi footage yengkibaga loinana chingnaningai oiba doctor singi maramda akupa I paw dauki wahang pahang chathariba doctor sing adudi Muzamil Sakir Umar Muhammad Amadi Sahin Said Kawi Muzamil amasung Umar hariba mioi sing asi Kashmir dagini Sahinna Lucknow dagini makhoi ahumag university asiga mari lainaba Faridabad ki hospital amada thabak tawbani report amagi matung inadi terrorist singna Ayodhya gi Ram Temple kasi Bishwanath amadi New Delhi da laiba BJP ki office ta attack tawnaba honarambani hari allergy na mioi bada khudong chadaba kaya mayok na halakpa Ising nungsit yauna miyoibagi akoiba mafamda lairiba akangnaba polam ama natraga amada hakchangi immune system na kanadaba da henjina mathau tawrubagi thawongbu allergy haina khangnai icham chama polam oiba maramna miyoi ayambada thoidongna akaiba pidaba tarabasu allergy tawganba miyoi singdi immune system na henjina mathau tawrubadagi allergic reaction thoragi allergy tawholiba polam singbu allergen haina khangnai kanaguma miyoi kharana akangnaba chinjak makhal kharada allergy tawba yawi uful waiful Maikhu natragana hidak langthakta allergy tawbasu yawi allergen haibase hakchang manungda yaujaba nataba akoibada leiba potlam singbuni allergy tawgama mioi amana potlam sing adugi marakta amaga sokna samnaruba natragana charu thaklabada immune system mathau henjuna tawrakpadagi allergic reaction thorakpani maram aduna allergy tawgama mioi singbu allergic natragana atopic haina khangnai Austria gi angang laing Dr. Clemens Parquet 1874-1929 na ihan hanba oina allergy haiba wai asi sizinaba hawdokhibani wai asi Greek wai elos amasung argos tagi lawthorakpani elos ki wahan thokti tokhaiba natraga ahongba haibani amasung argos ki na mathau tawba haibani kumja 1905 ta angang singda infection fahanabagi damang hidak kaplubada reaction thorakpagi thawongbu ihan hanba oina allergy haina sizinaba hawki olakpa chahidagi di hakchangda itha thajadana mawongda ahongba lakpagi mawongbu allergy haina khangnaba hawki malemgi chawkhalaba leibak singda apunba misingi chada taradagi kunthra fawba allergy gi awaba mayoknari amasung asum masing hengalakpagi phibamda lairi kamdauna amasung karina allergy ohelakpagi haibadu hena laithokna khangba yaba mawongda khudam amatang yengminasi imung amada nauna hawdong ama loire yokle haina lawrasi ikuidana imungdugi mapa adu mit mareng chatpaga loinana hakthi toina khalle haina lawrasi angang ahungi manungda amadi lokang khuba haurakle mama aduga topa angang anigadi karisu thoidokpa tawdre haina lawrasi masidagi aikhoina khangba yaribasi karino immune system haibasi hakchangi oiba masa ngakthok chanaba defense mechanism ni immune system na antigen haina khangnaba mapandagi changlakpa mahik matai natraga polam singbu masa khangdokpaga loinana madubu ngakthoknaba honai antigen singna hakchang manungda hek changlakpada immune system na antibody haina su khangnaba protective protein sing puthoktuna madubu mayoknaba hawi antibody sing natragana immunoglobulin IgG IgN amasung IgA na khudakta antigen sing mangta khanaba honai allergy tawgama mioi singi oinadi immunoglobulin E natragana IgE kauba akhanaba antibody ama semgat lakpa maramna karisu nataba icham chama posak amada su hektama attack tawi bacteria gumba atay antigen singnadi IgE puthokhandaba maramna allergy tahonde kimisige amadi kerikona
इहान हानबा ओइना कुमजा 1967 ता IgE थेंगनरखिबनी IgE हारिबा एंटीबॉडी असि मिपुम खुदिंगमक्ता चांग खजिक खक्तमक यावी अदुगा एलर्जी तौगनबा मियोइसिंगदना चांग वांगना यावी एलर्जी ख्वाइदगी तौगनबा हक्चांगी कयातसिंगदी मीट नातोन थाबुम्बी उनसा अमसुंग गैस्ट्रो इंस्टेटिनल ट्रैक्टनी हारिबा कयातसिंग असिदा एलर्जी तौगनबा तारबसु मी अमगा अतोप्पा मी अमगा एलर्जी तौबगी मवोंग मानदे यामना तोइना थेंगनबा एलर्जी मखलसिंगदी एलर्जिक rhinitis, hay fever, asthma, allergic eye, conjunctivitis, eczema, atopic dermatitis, hives, urticaria amasung allergic shock asina chingmani khwaidagi toina thengnaba allergy di allergic rhinitis ni masida mioi adu naton phunba amadi naton mahi chenma thengnagani asthma haibasina nungsit utong phuzilakpadagi ningsa sor honbai wabagi thawongni mitte allergy tawragana mareng chatuna chot laubaga loinana ngangselakuna ipom pom khalai unsa machet ngangselakuna hakatchaba buna eczema haina khangnei hakchangi mafam amada hekta matha pongkhatuna hakatchaba buna hive kawi khwaidagi hudong thiningai oiba makhaldi allergic shockni matam amuktada hakchangi tongan ba kaya singda pulaf allergy tawrakpa yaba maramna siba fawba yai mirolingai natragana angang oiringai da makhal kayagi antioxidant sing jing amadi selenium marang kaina chabana tungi punsida allergy gi ngakthokpada chawna mateng oinai haina report amana phongdokli khwaidagi maru oiba khongthangde allergen masak khangdokpaga loinana madudagi lapthokna leiba haibasini